Ahanmukta damayang butaram na uksari, Noris Window na Santok Sariba News Analysis Pamiyang Tabiriba Singbo Kumanong Tambam na taram na uksari. Ngasi, Manipur da Poma Pauch Singda Manipugi Kari Maru Iba Pauching Yauri Habaski Matanga, Kanana Bagidamo, Equigi study the Lankin Rajare, Wagi social activists Sankasa, Ojabu Noris Window Magadi taram na uksari. Ngasi Maru Iba Pauching Gimarta Wagi, Kuki Emile Tarana, Kampupi Amadi Senapri exam center Lona Bataction Krehaba Wapagi Manipugi. Ngari pa pauti singi ngasi halal oina yauri masigi matang do ja khogi kuki emile tarala khogi mukhogi tungan be administration talak karba matu mukhogi tungan be examination center talak pasita koi mato karmi yeng ba bage masigi matang do ja gi mot kari le exam center sidi ko hana degi irang leirasu leitrasu adum magi district headquarter da kra taningai sum process to bu dum lei lebu adu bu handaki sidi yamna lubadi situation je hojik phobu da control to darabanina normal sidu lak darabanina moidi imphad di lakpa ya darabanina madudi lepadi ya de to jam thaba lai tamba mi di ko adugi ground da adu da oibio haibadudi adum Thorakani do di lakpa tabani masana maram di imphada di lakpa yadre tawdubu masida lengagna kari migen changbiri kari migen lori ko kari moina tawribak police kari no haibadu lengagna khangdaba taradi madu problem ama lay ko madu problem lay aduna lengagna madu khangba tai aduna madu adugumba tahoningde pamde haiba taradi akoina hetta lawbudu thuna normalcy purani ngai hona batai normalcy leitrade uma akoina pamdaba mayam jat thorakani both party de ko moina tawbudo somdana yaroi haigani somda tawbu makhai moijo adum yaroi haigani opposite ta adum amaga ama taw chakani adudi situation na compel tawrakpani haijariba aduna hojiki tawriba dudi imphal da problem mayam do security ki adagi haibagi blame dagi adu oiba yai adu hoji situation da de cookie singdi masida imphada di lakpa yadrabnina moigi laphang ya bamada sinbiro haibase haibatabani adubu madu sinlakanda madugi policy du kona karino haibado madu saina haibado khoi praja da so hainingde lengagna khanglaga madugi mathaudu tawgadabani haina aidum thamjage Alamarumda kogi Manipugi miyang gi ladan oriba national highway singda kogi atat akam laitena kogi demand to kona kogi uria singa pa gari kaya ama kogi Manipu yopongam dre habagi pawma lagbe masida latana kogi mamang so kogi kogi military singa chingna kogi driver singda numai caption duna akso ko kaya ama thon gre mata rasida langang lokhot ba yaba si pawde section thong lokholak taba lokhot le hair kogi security kogi thara gachu maduna mathog lintina tok tabagi wapa mama kogi Manipugi miyam na hangduna lagi mata ngasda kogi national highway ani da kogi protection jening thina bebi ragadi gari sing chatok chachin ta boda heno kudung chak da bagi peba mule kusida lagang na piri ba security sing matik cha da bara habagi wapam je kogi miyam na hangari ba wapam mamu oiri mata ngasda ja kogi langan kari ahen ba chachin tharong la kholaga national highway ani ngasi mato karam na kogi ningthina mahuk cha gum thapuk to honing bagi kanu le bagi ojagi motak kari le masidi kuiraba potne ngasigi ngarangi ko wana chade kogi highway da kaino tawba sigumba thodok thokpa pamdaba daga aki akhang mayam thohandana makhal matheng kaya dagi awaba driver singna transporter singna thenarakpa ise ngasi ngarangi nachade masi kuina toan dabadagi adum thokiba mayam du lei masida praja mayamna Manipur leminariba punamakna masigi matangse phap taminaba ama change masi government na phap tahanba yaningai lambi du semgadabani masi maramdi highway da purakliba mayamna se akhoi praja Manipur da leri punamaki chakhogi tamakta mi ama hingbada changdaba yadaba pot punamaki akhoi lifeline haina riba punsi mi oibagi punsi amada tarkar leiba hithak nungthak khangde khudimak se masi yauna akhoi highway sidigi akhoi da train se yaurak taribinina masina loina puraga lakchapani makhal matheng kaya dom donation tax tawramba yai
ado dum piraga lae adu phobagi mathakta sigumba maram rata government da karigumba ma tawba kanda government da tawba ngamdana mohoi da tawrakpa haibase akhoi kari asira akhoi wari amal saru da go lansan bangam dandana sandal lansan bangam dandana akhoi kaino da oina maton da oina chi haba wari amal leba ko adugi type ta government da apamba punamag ado government da nuaite haidana sigumba mayam gi praja gi tawriba mi adu da awana chekhang pi ba haibasidi akhoi di masidi akhoi gi leminariba marakta khara phap tanna da bakra yamna yauna akhoi marakta phap tadri bakra immature we bakra leiri bra haina ko aidi lawe madu asidi any issue any kari no pemba penda ba pamba panda ba leiba tarasu hairiba aigisu nangisu magisu yauna pujariba mayam sidi akoina phajana support tawra coordinate pigadabani masina akoigi lamdam gi chokhatpa socio economic ta kanaba piba maneba adubu ngasidi akoigi mafamda su mo governments ase governance good governance leitabadigi government se kari asira makhal matheng mayam lakpadagi hairagasu tabidaba taman badagi mi kharana group kharana public kharana sauraga government da masai directly challenge tawbu yadabnina makhal mathen se tawrakpa haiba tare maram example da adugi khunda electric mai piyo hairaga da matam chana pidaba school leite hospital leite hairaga maram chana akoina madu lokhataba ising thaningai leite maram chana lokhataba lambi sembi daba semlajo quality maintain tawdaba masigi nuwaina ba masigi pendaba mayam se government da strike tawbu oina directly challenge tawbu yadaba potu da indirectly tawrakpadagi highway se da tosa tarakpa haiba tare ko masi mayam se thorakhibani adubu aina lakchaning bade ngarangi ngasigi wafam najade chahi mamangi sarkar na palinge da so sigumba toina thoe hojik anoba sarkar lakpasu chahi ni panjang sale sisu thoe adu erodi afaba government afaba leader manipur gi ni haiba oiba taradi masidi tung koina gi tamakta tung koina akoina policy plan ama tawraga madugi arrangement ama tawgadabani madu tawba ngamdri ba haibasidi gari hairu niko aduna tapadi governance afaba akoida thamdri haibado sakhi amani moina pendaba pamdaba punamaga do government da tawribani praja mi chamadu da nate adubu taishanna bawane ba aduna madu thoktaningai punamag ado safety oiningai thoktaningai punamaki yangsanba haibadudi akhoi mayamgi lengak haiba leijabnena madudi lengakna singedabani thoktaningai aduga thohondaningai thoholoi hairasu punamag ado karigumba mechanism amada sijinabra natraga mafam gi people singa do da tied up tawraga madugi policy ama puraga moi involve tawraga sigumba thoktaningai sinbra punamag adode central government amasung state government gi chauna madugi responsible ni adona hoji thoki basidi government gi central government gi su state gi su failure gi machak amani hainai thamjage naklam da laksana ni na khoi huji manipur de amna chauna hogi issue riba hogi manipur da khogi mapalam da gi naron da changal ki ba khoi refugee sing haja batare refugee jing khoi manipur da gi takthong na ba manipur lengang na akan ba khoi chiksang tharang lore ha ba gi wapam khogi manipur gi siam na phongdo ki ba laire adubu refugee gi chiang ase manipur da gi takthok ko da hogi namdana takthok ko yaroi ha ba gi khogi ai chi jena muksu langa chi gi mathakta claim kalong tokre matang asta laksani bedi khogi manipur da lairi ba tongan ba khoi district da lairi ba refugee ching ase khogi manipur da gi lona laphok ki ba takthok ki ba taragadi manipur da kari phibam da lakadage nadragana lengang hoju ju changchal laiba khogi refugee ching tantok gi kongjang asida khogi miyam kari amadi manipur da laiba civil society ching kari thodang lohoni machigi matang da ojagi oiba kari mot laibi ma refugee tathokani tanthok ai haibase tabada no waiba wani kadawai refugee manipur da tanthokre takthokre haiba kadai da amtang lege proof of the pioni manipur da refugee tathokpa leite khara imphada athaka yawramde adu tawre phanda khotana pundana jail da leramba khara kona tawraga thabadu khakta ngai adu di amarom da tathokpa kaude adu natana hoji manipur da refugee hairiba natraga illegal immigrant hairiba mayam changsalapase intake oina
in proper way the government ta thokre tang thokre madu hanan kre haibagi karimata ko madu leite sena adugi matang da akoi debate tausi gaha ki kaino tobagi sum side tawra chest tobiraga shelter piraga tobudu mangai natana dubu tawde adubu imphal manungda karimba mafamda manipur gi citizen nataba athar ka su pairam da ba passport pairam da ba ko kaya marum adu mi amani ahumari mangai wane ko adu makhra thena badudi police na pharaga jail da thamlaga magi court ki law gi process matungi na loira kanda peratu loira kanda kaino proof tu kaino tobu kanda thadopu tu mangai ba ado hojek refugee hai sidi bacha na khun natra family pulap mafam border singda laraga taraga leriba singdu ne ba kadongai tathokhrage kadongai tangthokhrage ha ba madudi oidaba wa ne ba manipur da refugee tangthokpa tathokpa leite adona hojek noma masing hengalaga akhoi masigi kanna na tawdana khotana tawriba sini tangthokpa su ngamde tangthokpa su ngamloi maramdi government gi police akhoi khangi government gi akhoi Shakti Pangal witness khangi center na tawo hairaga tawgani center na tawnu hairaga tawroi aduga lepak asina state government khakta na tawba yawa potsu center da ayaba dum lawgani center da dum hangani ama haire center da hangkhigani haire ama haire center da hang center gi meta oiba yai maduda chalaga ngai da banate state ki subject state ki matter su lei adubu state ki subject matter na tabba tarasu state akaiba lakpa state sokadaba matamdadi ai yenglaga leigidro nangi imung nupi gi nangi imung da sum mapandagi laraga kari umba ma tawraga nangi imung icha su marakta ipa ima da soglagda poto nanga atopo da ngairaga leigidro ba ha police cause na ngairenge da sonda nangi icha ipa ima do mina kidney tawradi nang police lara phalai lakta phai nangi self defense amadi leiroidra haibne da aduga chamana yaba aduna delhi na delhi na yadradi akoi tokadro ojek ju refugee tatop se center daya ba lok higidro maramdi india gi de yamna meyek sengna 1951 da uno gi ko madu gi refugee gi kaino se da india signatory oide habise meyek sengle ba adu eredi kari luruge aduga ojek politics town lere ba sigi refugee illegal immigrants asigumba kaino se da khoi politics amu sare ba handak assam gi chief minister na campaign chap mafam khara da ko assam gi influx illegal immigrant pandan khotan leibase ma chief minister oi tamamal oirena mamang ka dudi kadahan kari tawrag le handak election gi marak sida ha madu gi wahai do haithok podo election gi mari leina na tawbune badu akhoi mathang adu taw ada election da sida asikumba da issue da election da vote kaino topic ko campaign topic no haibane aina haining bani aduna nga assam gi chief minister na naham phone to putu phai adubu hojik ma election gi campaign da haibo wane ba potu adu di yango akhoi gi mi se aduna hojik refugee haibase tathokani tanthokani lothokani haibase chief minister na hairi se kya kuirage hek minister chief minister oibedi gi wahai se aina sum landa ba taradi ko adum social media da natraga any platform da mayam hairena chahi ni pan manung da lisingani leiramadu lisingama tathokre hoji si leiri hairo na adu di thajagina tathopodi leite henjalabi bini handa kamjon da lisimanga le hairi je mamasa na hairab natro mla na hairab natro godowa tathokda bano ba when where asi challenge to na se ba ko aduna oi tapa pada badi nga haning de ngamloi de potu de praja da su aidi sakhi puto to honing de false promise to ning ngam da ba tar de praja ma se khoi ngam de praja na mayam na support to bio hai na phajana hai haninge sidi center gi subject ne hai de center gi subject ne phajana hai bio ko nata da na sum masida politics hanaraga ngang da na to da na hai raga punga na ngang da da kodongai no city convention dara ko kodongai no thamebangi thau ground dara kodongai no manipur gi polo ground dara loina chief minister ga mantri ne mando mla me puthoro akhoi panelist mayam su puthoroga open debate no machum na tawse no mai paina da bi da ko ka ngamge yenge live tharaga aidi si haini ga khre ba sum oida ba pa da bada adum moi di government pai bani akhoi di activities ni akhoi di people the educate taw bani akhoi na ngang ba khopa ai se mase mi ching koya
खुंगन कया द लेरगा तारगा वखन होंगलिबो मयाम यावरिबनी अखोइदि पीपल द एजुकेट तौबनी अचुंबदो अदु ताकपी तंबीदरदि काना लोइना मियाइसे खंबा हैबदि नते मोइदि लेंगा गांगलिबो मोइ मथौदु सत सत तौरगा दुम लेरो चलो मथौदि तौदे अदुगा मथौ तौदो पोतु मियमन पुथोरा हाइरा काना मु साउगनी को होइ प्रोजेक्ट कया मणिपुर पैसा सेंशन तौर कायथोखरगा थबक्ति तौदे लंबी सेंबगी पैसा कायथो लंबी यावदरी लोइदरी नापी होबनो हेले इसिंगी एनडीपी प्रोजेक्ट हाइना लाए पैसा दी कायथोखरे चहियानी हुम सुरे हुजिंग मयाम दी इसिंग थपदी फंगदरी हा सिगुंबा मयाम लेरी अखोय हाइनिंगदे अदुगी अदु मुथाव हाना तौना अदु हुजिक रिफ्यूजी तथोकनी खोतनी हाइबसे चही क्या सुरगे अब माना ngang मोहना हाइबसे अइना ताबददि हेक सेम ओइबदेगी मसिंग ngang हावरकपने अब पो अदु अखोय हुनबगी वा नते आइसु मणिपुर मचानी मसु मणिपुर मचानी हाइबगी अखोय जे चुमथोकसे हाइबने अइना सोइब्रा अइ चुमथोप ताइना माना सोइब्रा मा चुमथोप ताइना अइया सोइब्रा लामदो हाइगनु हाइरदि अदुदि अखोय लेमिना बगी अर्थ लेतेना अदुदि तोन लेख्रेसेना नत्रा उमा अदुगी पोतुने अब अदुना इसिनो खराना फाप तादबसु लेरियबको अदुना अखोय मणिपुर कनसे हाइनदि पुलाव लौबा मणिपुर नुंसी हाइना पुलाव लौबा नुंसीबसे कनबसे मचिना यारोय थमोइदिगी अचुंबा ट्रांसपेरेंसी लेना यामना थमोइ सेंगना सिंसियरिटी लेना प्रजा जाति खुदिमकपु मिगेन चमना येंबा हैबा नागा मैते कुकी अदु अदा मैते पांगलगी वा नतबदा यामना जस्टिस तको अखोय चटपा ngang हैबा कांदा कुमार अखोय लमदमसे अदुगुंबा अचेतपा फबा लाकदबनी सुम पॉलिटिक्स सानदना चटप तारदि हेन हेन कायरकनी हैबसे मयामना मासी फाप तागदबनी अदुगा लाखिनोबो वफम अमना अखोयगी ngasiगे पाउचेसिंग गी अनंबा अखोयगी हेडलाइन ओइना अखोयगी यावरिबा अखोयगी हिंदू पाउचेना नाकल अमखक्तगी येंगा अखोयगी पाउ फोंगले गवर्नमेंट की मारान सीरी है अखोयगी कनो पाउचेसिंग द यावरि अखोयगी तसेंना हिंदू पाउचेसिंग अखोयगी फोन की पाउचे खरदा अखोयगी मणिपुर थोगलेबो इरांग असि इंडिया लेंगाक अमदि मणिपुर लेंगाक न कन्न होनरी हाइबा वाफम फोंदोकिबा सिदा अखोयगी मयामना पेनदबगी वाफम अमा लागलिबसे मसिगी मतांगदि ओजागी करी मोट लेबगे मतंग सिगी मसिगी ओजागी करी फावगे मसिगी ओबा मोट खतम होंदबि कुमार अखोय हुजै लेरिबा सिचुएशन से चही अमा सुरे को चही अमा सुरे लान हाइबसे होय चही अमा द लोइगनी तंखाइ द लोइगनी अनि द लोइगनी हाइबदि लेते को चही मरी चतप याय तरा चप याय अदुना तोंगान बा पोतनी अदुबो तसेंगना थमोइ सेंगना नाखै सेंगना को अखोय लोइसन ब पामै लोइसनगे हाइरदि गवर्नमेंट ना तौबं ngамदबदि लेरोय गवर्नमेंट हाइसे अथॉरिटी लेरिबनी गवर्नमेंट हाइबसे मयामना एम्पावर तौबा मधुगी मखा एक की मतुंगिना अखोइना मधु मयामना इंडोर्स तौबो पोत अमखकनी हाइजरिबा अदुना थमोइ सेंगना गवर्नमेंट तौगे सोल्यूशन दु पामे हाइबा तारदि मसिसु हायेंसु मतम लेरिको तौबा याय अदुबु सुम ngasiगी मणिपुर की चथरिबसिदि इंडिया ना सेंटर ना थोइना सुम थोक्सुनु तौसुनु तौगेना तौबो मोंग अमा माले अखोय हंजे हंजे ना हाइरे हैना मोय अमद लौगनी चही अमा फारो फावदा प्राइम मिनिस्टर लाखिदे होम मिनिस्टर अमखक लारगा हनखी को ना लाखपदुदि इलेक्शन गिनी मणिपुर की इशू ग मरी लेनेदे अमरोम द को अदुमाइना तौदगा तौदना लेबसिदा अखोय ना अमुक फनिंगाय होनरी हाइबसे आइदी हुजिक सेंटर की ओइगेरा स्टेट की ओइगेरा प्रेजेंट गवर्नमेंट नदी मणिपुर की सोल्यूशन से पुरकनी हाइबदी आइदी करिमत थाजदेदा आई मंगसु फाउदे ब्रा आइना लौरे यासु यारोय पुरपसु ngamlaroy matamdu henthokre amarom da ko amatam hendraju helasu moige mechanism do policy du yamna soire ba ko aduna hojiki leriba sidadi aidi mokhoina mokhoigi marakta peace purarni solution purarni haibase aina sum ai khangjabane ko ai witness oibra khangde mayam dum yengbi ado aina study research toba kandadi mase yu ude dum tawna khigini channa khigini ko yaroy amana hairasu yaroy maitena ai ase tawrase hairasu hoje kukina heta yada banate ko kukina ase tawrase hairasu maitena heta yada banate maite khrana yarasu maite khrana mu yaroy kuki khrana yarasu kuki khrana yararoi state government ase tawse hairasu kukina yaroy ko kukina se akhoi de si condition state na mu yaroy sigi phifam da lei madu
गवर्नमेंट मतम चाना तौब याब थबक तु तौदब हुजिकसु गवर्नमेंट चंगसलग तौगे हायरदि चुमना जस्टिस द तौब ताब अदो गवर्नमेंट से हुजिकि लेरिबा सिचुएशन ददि जस्टिस तौब सुंगा ngमोय हायना आइदि थाजे अदुना जस्टिस तौब ngमलोय द पोतनेना पोतु mang phaude haina hairibado adugini adubo amakak leibadi hayeng hanchik day 4 da di khanglani na wi dere go day 4 June gi day 4 da di khanglani adugi matungina center da ahong ba ma lakpa taradi aidi madudi option ama lei haina lawe manipur da go maramdi hojik party masengne na PR su thamning dere ko PR thamge araga praja khara na phap ta da badegi PR haibase एक न याबा कॉन्स्टिट्यूशन न याबा पोत ने अदो अखोइदि पीआर हाइबसे पीआर थमखरदि कैनो अमलोम द चटपुकुम न को मणिपुर से मांगखरनि कायना खनब कंपु अदो आई चाब थप फंगरो हाइब कंपु खरा याउरि ने अदो सुम इरा लांदि सुले लेप्तबा लांदि तो अदो मुनर लेबा कंट्रोल तोनिंगाय गिने अब सिचुएशन दु अदो होजिक मणिपुर द थोकलिबा सिदि सिचुएशन सिदि बोथ हिल्स एंड द वैलीज law and order se phajana se ai nei na bawani ko ai na le madu ki le haning ba le haning de ge mod na te go control to se haira de pr na tan option di leite no me kap na ba se le bhanje haira de pr na tan option di leite ba uma se akhoi ki mi sing se akhoi nei na ba de yam na wale aduna magi group da ism da party da partition da chaloi se ba ko aduna issue reality ground da nei na se ba aduna hojik leriba lengak sigi system da de manipur ge kaino se wari sara loisan gani haibse lapna thapna uwe kumar go adubo center da kari ba hong ba ma laibak phana haigadra laibak thina haigadra lara tara de khidang movement se changes samadi lakada ba male agi wakan da ko duga khoge ja khoge hogi ba chegi me ahum da gya ngasi ba bo chathar ni ba ko kijingna ko landarak pagi thabaga je ngasi mok chu ko ge dum leptana dum chathari ngara hogi mapam ahum da ko ge akan mamong da landarak ko da video pasel ama shokhi bagi paulari mata ngasi da ko ge lakador ba tha chi ge jun da ge de ko ge manipur ge lok sabha election gi region ju phanglang gani lok sabha election gi region phanglaba matang da manipur ge hochi ju ori ba hogi tangdu la ta da ba se ko ge region si gi matung na karam mamong da ko ge mayol olak pa ya ba ge aduga ko ge miyam sing asi karam tam dagi ko ge BJP lengak sina amona lengak parol la gadi manipur ge issue lo shan gani ha ba ge afang leibra masi ge matang da ojana kari jagi mota kari le mo ko ti dum loisan gani haina di hai gani na ko hai shu hai na aduga nahan campaign da su MP lepa myam na su akhoi sigi haina ai mamang da su tum topa ka na the platform su tham kare solution se peace ase MP karak pa singna solely totally purakani haibal leite leibasu ngamoi madu sum haina ba khaktani to bubu manipur gi issue mayam du pen da badu de center da rest of yai lobby to yai ko adubu hojiki manipur gi siding sai na haire center sina government sina phap ta ba ma change government na phap ta dri phobudi masi lengbagi karimata portion leiroi aduna MP ama ani karasu makoina haigada base sonda takada bagdu kamai adobo manipur gi issue manipur gi leiriba mayam asigi tamakta MP duna leblaga achumba tawthokani tawthokani haibagi tamakne tawthokpa ngamningai gi di honaba moi gi da lambi di leye ko madu gi potne da adubu saina haijare aduna hojil leiriba manipur gi situation si da di present government hairaga party hairaga hande election loirasu ayeng anji lauthopa tarasu nasai ahomba ma government party manung da leitaradi asum chathariba same problem se chathagani same situation se continue tawgani aduna ngara na haire nomai kapne khona akoina si hana haire ran tawbsin nuti gi tawbu yade police ni ngaha lepkani ngaha tawgani madu lan kawe lan je nomai maru sibo nomai sibo mina sabni ni kumar ko aduna maru du nomai du numi chop na nomai amana kap yade ne magi limitation lei ne kadai digi nomai chani cha maru chani cha humdu nomai numi chum na kala de eke po khairakani adu ne ba adu akhoi ding ha ga lepudu da
asum peace purani hai hai belum da nati haba peace ki step lay tri haba ado position law na ba mi gi strategy to ba khulai nomai maru arrange to san ba putho pusan to na ba openly to da banena underground kaino khoi gi security forces mayam su lay banena makhun lillaga hullaga kamai na mathang da gadai da attack to gani kamai mathang da kadai da thada gani sonda kari to gani hai bise landu da lang halaga sonda mi singje pakhalinge controversy chalinge da mi di position amu lobani position tu leire are kanda amuk thadari bani anana numi ni hum kaplaga hapta mara ani ramu lep kani kidang kaino tawre ai kanda amuk kap tharakani si lan kawe si bu lan ne adu da akoina khangda bai bu di go khangda ba singi ason bo oire da aduna lan se lepan nate tokhraba nate kumar ko aduna ngahalairaga kaplakani ngahalairaga dum tawragani aduna madudi aduda lan kawe adune ngasai na thamjabado lan se pak loikhiroi jig ira sigi malak ta khoi lomi singna aduki matik awaba kaya mayong na duna leiri ngai charak asida khoi gi ngang harang mak ta khoi gi amjugi timama chatuna ngarian amadi thayongda kihom thariba sing lomi sing yang chanbagi khongchara masa kim matunda lomi sing na thingarabagi awaba khoi gi pot sing wana lala sigi marakta wana khoi thaduna khoi pocha singje khoi lokpagi matam yorok pasida pot yonbam lektabagi awaba tagi potudi matam kuina thamba yaktabagi awaba kaya mayong na bagi khoi ngasi gi pauche singda khoi hela doina yauri matang sta long mising na pamli badi khoi horticulture department amadi manipur langa ki magadi khoi pocha singasi matam kharadang ore liduna thamba ya nabagi koresi storage amadi storage singna singba khoi thambagi apamba poching phongdorli adubu nomi sing apa basing asi manipur laga lepi betara ka ko manipur gi similar da kharadang orebachu ko gi processing gi chi leader thamdula ko gi matam gi matung na yon ba ya bagi kudon chaba kaya amsu lakane ya bagi wafam mayam na onlari patang se oja ti oiba kari ko gi manipur gi department sing ko gi leiri ba khode kadar sing amadi te department sing da nomi sing da kari to honum bagi pumot lebi bagi yamna department sing na horticulture agriculture loina na atopa relevant ko mayam se sigi timing da kanna aina he ha hebele akoina hana thaba tawramba pung ama ani tawramba du hojik extra pung mari tawba tai khoi pung ani hapchalaga ko office da leiba mayam su any kaino da leiba su natradi akoi gi phifam se yamna phajarak tare ba ko so challe social economic da any karino da akoi down tawra khreba aduna hojikti every department each and every department na extra time extra mile ama akoi thaba tawba honaba change haibse ai hana thamjare ko hojiksu ai haijari adu manatradi akoi lepak se kadongoi tusu mahausa gumna natraga hana gumna hanjan bading amoi akoi chahi kun kunthra ni phudi waba tabani adu ama ani subada hojik lan marak se da hoi hana suramba noramba magi sinpham haiba tarini ko magi profession mayam hongba leire ngasai nung lengoi thillagal hinglamba mayam madu changba yadaba tok tawba yadaba degi leblure adordi moigi sinpham anoba gadai da chalugani ama ani subada insanapi yondana puthok exchange tawna chingdigi amadegi purak ta tampakdegi amu pukhatpa chingdegi leibasingna ching puntharaga sidegi mi mayam awaba laira laitaba kaya de sida hinglibani habko madu hujik irangna maram oiraga karigi transportation maram kaidabagi adudagi chatpa yadabadigi lepnare do masi mayam sisu amani potse ko adudagi tongan ba gari thauraga hingliba imung thaglaga leiriba mayam sisu lepsanba leire do maramdi hujik hanagi adumaina mayam si tawrakpanena awaba kaya di akhoi mayoknare thenare aduna asikumbagi matam sida sarkana department sina adudi adung maina magi sinpham hongba hana tawram leidan mayam se identify dama tawraga alternative arrangement haiba tare ko option permaculture haigadara natraga pickery haigadara ko akhoi cattle farm haigadara so many things adugi option leigani akhoi gi yen loiba ok loiba san loiba atopa tongan ba makhal matheng mayam sigi deda paisa se pitharaga reality identify tawraga ngasai sinpham hongba singda haibane ko moi singje identify tawraga asigumba scheme policy ama puthopiraga adumaina self reliance ki ama akhoi anauba ama
sinba journey lambi ama changi option amadu tawdaba taradi wagani adumak tawpham thoi haina lowe adugi tamakne department akoi government leba haibase aduna government se for the people of the people by the people haibani abko aduna masi tawdaba taradi kumar madugi impact effect or reaction do akoina madu kang bazu mu change hojina na haiba question do yamna phajai madu mak tawgadabani department of any course at any course whatever alamba sources kari no haiba thiraga ching da tamda mase hairaga tamga khakta nate ko ching da su problem ne hoji se ching da su problem ne maram di lan sin impact tawre effect tawre ba lan kam na de haibo khakta ne ba ko mi gi human beings ki activities survival da di loina economic da di effect tawre ba potse aduna mase policy du to potoberga adugumba lam mafam identify families khun identify tawjare hairaga government na ningthina matam chana policy ama tawraga loan oiraga paisa se thadaraga ngasai na haibu cattle farming ra piggery farming ra ko kari kari no whatever adugumba poultry farm ra mayam se sinba mathau tai se tangai phate adu mase tawdaba tarade kumar madugi result lakadaba se kari no hairaga number 1 sex workers se mase increase tawrakani se every month every year tawrakani handaksu mi kaya no khabar dama thina ki ko something 200 something kyara register tawkre haina ko si yamna akhoi da tabangam da pot ama khakni sex workers machine hinkalakani maramdi magi sinpham laitabna machadi yok tabay ade pizza tabay ade imung da chang da tawdal je cheng cha da na hingbadi ma kana su mi kana su suicide toningde tangai phatana phattaba changba mi amana suicide tawbadi wane laira laitara su ai cha da su icha charaga icha na chaba phangdi yare na mama pa kya charani chaga da chara ma charaga mama imungi tamakta kathok khiba mayam lairiba pot ne ko ado sex workers se ma se thorakani karing no hairaga tawningraga tawbana taba hingpham do punsi do life to kandaba yadaba struggle tawdaba yadaba gine ma se aina khangba su dum layeba ko khoi awaba mi kaya lukhrabi kaya like my wa like the kanda hospitalized to na khod chapa kanda waman ba kanda moi se kari tawsra natra mai nu pa se paralyzed or cancer na hospital lai kanda hithak layo adu operation tawba da paisa dum changani haiba kanda paisa koi thi ba da nupi amana ko upay ama thirakpa mayam thenaya ba ko ase wa yamna why sex worker increase tawgani number 2 the crime mayam thorakani ngasai lairisu tamdaba somdasu yawda pharak tawa dum thabak laida lairakpa aduga masu kainomadi chaningba tawningba tawrakpada masida chokhalakpa teenage se youth singkhara se kari tawgani semjan sanjarakani maming wairaga adu tawrakani demand tawrakani natraga oidaba pada migi huranba kari noma mayam thorakani go ase crime criminal mayam thokani ahum aduga smuggler thief ko huranba mayam adudagi ding sai mi se yam salak panen adune ngasai refugees comes on district of 5000 le have say after a year 2 years matung da karino ama thorakani aba aduna sigumba huran ba natraga drug le lon bara sigumba magi alternative livelihood ki ne alternative ama thirakani aba kuma akoina masi yenga da bane go point se adugi matung da extortion extortion migi paisa dukan da chalaga munba threat tawba datraga demand tawba adu asekumba mayam si lakadorabane huji lappa horne sex workers se leirabane go crime se huji hana degi huji crime yamna handak se thoi go handak crime thopam kumasu biramgani nomaina palami halami nahan gari huran badegi ising da tasale phare nahan nomaina kablame natra migi yumna bomb thadarame adu tawrame habisi si crime natro mayam hanadagi thokdaba khra matam khra manipur da phare haina mayam na harau leiba matam da handakna yamna hana thokdaba aikoina anga wairingai da hero kunda khra leirame ko adu matam da matung da di khra phare hojikti mina pamdaba manipur da handak environment kaino atmosphere amaka amu laayaba aduna mi khra na mamangi haina ngamba leiba fine mamangi do de sigumba crime se kaya laite hab sena haibada lairusu police na kuta pha hojikti police phobo de ki khreba police phobo de phubo yaure police phobo de sopo yaure hojik police ne haraga
हाना मीना मयामना ऑनर तौरमे कीरमे हबा होजिकती पुलिस ना सु कीबा लेरे हबा तौरी पोसे अदा अखोय से सिक्योर लेत्रे सेफ लेते अदुना मसी अमरोम दा होय ब्लॉकेट लेत्रे अदु लेत्रे ने दुम हाय अदुदी अमरोम दा सोंदा सेक्स वर्कर्स इंक्रीज तौरे क्राइम तौरे हुरान ब तौरे मयाम एक्सटॉर्शन डिमांड मयाम हुरान चिंखीब कया थोरारी बिसिदी करी हाइगदबा अदुना ngasai nang na haibado adugumba alternative arrangement ama government na tawdaba tarade hairiba sex workers crime thief extortion mayam se kuma noma gi henkalakani madu henkalak kanda madu singdu na haye mi yamla kanda majority oira kanda ne akhoi lebak se para haiba yadaba akhoi gi kari haisera matamada ukanda haiba gumba ko rawanda haiba gumba lepak to मधु ओइरक दौरिबनी अइना मु अबेबदा कोइ लाक्सनगिना मणिपुर के मियाना कोइ मतंग कुइनदगी मैतै बु एसटी लिस्ट चलंगदबनी हाबगी कोइ डिमांड क्या तौदना कोइ वर्कर मिफम सिट एंड प्रोटेस्ट तौदना कोइ मतंग कुइनदगी लाक्तुना लागले ngasi मगदा कोइ मैतै बु कोइ एसटी लिस्ट चलहनबगी दमदा मरि लेनबा कोइ रिकमेंडेशन सेंटर दा थादुना खंगन थाबिंगु हाइबा कोइ वाल मैतै काउंसिल गे कोइ चाउना कोइ लेंगा सिगी मथक प्रेशर मलाई ओजा मतंग से लाक्सनगिदि कोइ मणिपुर के चीफ मिनिस्टर ना अमांग फोंदो के वाफम मदा मैतै की एसटी लिस्ट चनबगी वाफम कुपना खन्नबगी अमा चंगी हाबा वाफम फोंदो के लाइक्रे मतंग असिदा अखोगी मैतै बु एसटी लिस्ट चलहनबगी वाफम असिदा करी करम कुपना खन्नगदबा वाफम सिंग लेरिबगी हाबसी मणिपुर मियांगी कोइ क्वेश्चन मोना लाई मतंग असिदा अखोगी ngasi मक्सु अदम अखोगी मणिपुर की तोंगा पेपर सिंग फोंगरिबसी अखोगी मैतै बु एसटी लिस्ट चलहनबगी दमग अतुबा मतमदा मणिपुर लेगाला मसीगी मरी लेना रिकमेंडेशन सेंटर थाबियो हाब पोसे लागे बचे मसीगी मतंग तो ओजागी ओबा करी मोट लेबिबगे कुमार मसे एसटी की इशू से होजिकती यामना कॉम्प्लिकेट ओइरे को कॉम्प्लिकेसी लेरे यामना सेंसिटिव फाइब तारे मसी से पुंगा हाइबा पुंगा ngamबसु यादरे को अदुबु मयामना सुम हाइनबा नैनबा दुगा खबर इनबनेना मयामगी कैनोमो ओइबनेना अखोइना कॉम्प्लिकेसी वे हाइदना तुमिना लेबिसु यादे पब्लिक ता मयाम दा फाता हनबा मदि चांगे को अदुना मसिदि आई हाना प्लेटफॉर्म अतोप मयाम दसु आई दुम थमखरे अदुना असिदि हुजे अखोइना सिदा पॉय हाइरसु हेना प्रोवोक टोनिंगाई थबकसु वे को अदुना मसिदि यामना काइनो ओइना अंडरस्टैंडिंग अमदा डिप्लोमेसी अमदा फजना तौबो ओइरसु तौदबो ओइरसु को तौबना फै नतदना unnecessary or necessary काइनो थिंग्स ता अखोगी एसटी ना मरम ओइरगा खै मणिपुर दा लेरिबा मयाम से खनबा काइनबा हाइबसिदि अदुगा पीसफुल कोएक्सिस्टेंस दा काइगिदबो ओइरदि को प्रजा मयाम ना सरकार नासु मदुगी खंगलग पुलिसी टेकल तौबना फै डिप्लोमेसी ओइना को एसटी ना मरम ओइरगा अखोय पीसफुल कोएक्सिस्टेंस दा अकाइबा लाकदबो ओइरदि करी तौसरा हाइबा पोतो अमल लायबा अदुना आई हानसु हाइरे हुजिकसु आइना थमजनिंगबदि एसटी डिमांड तौरिबा कुपसे मागी चिंगसु तमसु इंडिया दा पालबनेना राइट लोइना ले कनाना आइना पांबा आइगी राइट आइगी हत्तु आइना इंडिया दा गवर्नमेंट दा हाइबा यादे हाइबदि लेते याबा यादबा आइना नंबु याबा यादबा अपोज तौबदुना अमनी अदु मागी आइनासु ट्राइबल नसु नागामो ओइनासु आई हुजिक इंडिया दा नत्रग लेंगाक दा सरकार दा आईसी पीरो आई हसु दा तांबा अखोइना हाइबा याबा मयाम दि ले हाइबा याबा ले हाइदुना ओइबा ओइदबो याबा पोछु लेगनी हाइबा यादा मयाम पुने निसा हुजिक कुकी गा मैतेगी सिसु असे नत्रो हाइबा याबा निबा या हाइदना होमलैंड हाइबा सेपरेट हाइरक पदेगी खनरक प नत्रो मदु पोतो अखोइना एरिया दु फाताबा अम चांगे अदुना आइदी मसे प्लेटफॉर्म क्या दसु थमगरे एसटी की फंगदबा डिमांड तौदबदुना तोगाना थमलगा मसे एसटी तौरिबा डिमांड पांबा तौरिबा मयामना मैते मयामसु मैते मसिंगसु को फाप तामिनबा मा हना चांगी लोइनना एनीथिंग करी लांगदबिदा लांगद्रिंगेदा अमा तौद्रिंगेदा हाइरिबा कंसर्न कमिटी मीसिंग अदुना इचिनाव नागा नत्रगा मणिपुर दा लेमिनरिबा कम्युनिटी खुतिमक्ता को कम्युनिटी ट्राइबल खुतिमक्ता नत्रगा इचिनाव नागा हाइरगा अमखक नते को अखोय
Rongmei, Lengmei, Jengmei, ha, Thangal, Pomei, Maram, Amau, Tangkul, Sonda, Anal, Marine, Lamkang, Mayon, Mongsang, Hai mayam lady go. Si mayam lady Sikit, tribe ki, Magi, right Magi, Kaino, Union lady Pene, Apex body go. Adona Hai riba, Lemina riba, Ichina Naga, Natraga tribal community mayam the shoe. Sigi Tauriba, demand Tauriba, Natraga Aquina si Tauriba, have se sini, sina impact late, sina lay, sina layroy, have se Kupna ko. Kupna face to face the loy na magta, Pap Tamina Bama, Changbra, discourse Tomina but Changbra in the low way. Madu Kumba understanding do Pura Kanda, Sitose, Habadu the go. Table the loin of Pamina Rega talked already, Yada Baleroy, do the tribal na Madugi Pam the ba, Natraga support owning the ba, Natraga Moina Doful lady, but do Carino have area Sisuna Ganina go. Animak that Dumina Matam Changla so patiently. Adugi homework to Hana, Tobuduna Chungadra in the low jayaba. Natra di Masida, a quaggy tribal sing the show, Masida, kept on the layaba. SD demand Tauribase, a sini haibagi, a si Wagadoro bra hiba assumption se, Pazadaba, Podkadi layabo. Propaganda de Gishu, Adubukia Chumra Chum the Brahibado, Aduna, Masidi, Aduki, Hairiba committee sing the na, Hairiba tribal gi leader Punamakta, Kalup sing to the Matam Matau Matang Nine go. Pazana, Nainaraga discussion Tauraga, Kanaban and Kainoblom, the Chatabida, Pap Tamina Bama, Puraga Adudi. Sumaina Tose, Sumaina Tose, Adudi no Coina Sitoro, Sipobo the Toro, Sipobo the Tose, Adu de Sit already, a quaggy Sigi Wally Bumiam, Sumaina Tose, Haina Bago, Sidi dialogue Toba na Chungani, dialogue of the Dana, some Maitena, demand of we are hidden a dum canna dum Tora Chalakanda, Sondosu, Madugi, Pap Tana the Bumiam Labanina, Madu Potu Damu, Yade, Akoya, Haba, Machine Munabukanda. Yellow me machine the Oiba. I don't know machine the Imu machine the Oina. Kanarakpa, Aqua machine the Tanarakpa pot to the ID Ui. I don't know ID Handa from the very beginning ID Hibani. Masidi dialogue na go. Pamina raga understanding Lairaga. Purakpa Satpaduna quite the best solution in Hibani. I don't know Magi righty lay, Tanbaya de Hibia de Hibidi late. The center the Haigadaba, quarter Haigada pot to the Aqua machine Kanabadiade. Man, Nana quarter chapado, I the quarter tenabi. Then the Delhi the process of Bodo, I coin objection tabi. Madu put to the Adubo, Maduna Maram Moiraga, okay, Kanage, Patabo Wakan token at Tobodo de I did Tohoning de Madu, both sides, is now demand of very group na show, committee na show, community na show, Madugi, diplomacy Hanahaninge. Sonda opposed Toriba, group na show, is now sing the show, Madudigi Maram Moira Kanagani Habadudiko, I did Tohoning the diplomacy Tohoninge, Marak to the government, state government, Adushu both initiative Lauraga, Sigumba, dialogue mayam say, Pami Tomi number Tawado Taradi, Manipur say, I'm the Louis, Pop Tabra, Tadaba mayam sudum lady, Kumar, Tabra, Tadaba, Kangra, Kangaba, Miamana, see, allow when they go higher, white man, don't chat for mayam lady. The thing was Miamana, Kaino, Serana Palmas and To, Tazaraga, Hatang, Tang Pirate, Toraka the mayam dumley. Go. Say a quite Manipur the Labagam Tibase, Aduga, Masai, good governance, say later Benina, I quite Aduga people sing say, Masai, Asegi, Lamina Riba, Aquagi, geopolitics Kangde, Aduga, Aquagi issues, Mayam Kangde, must see the law in Espar Weraga, Pata Raga Labanataba. Now, Mamidi, Jam Hinlaga, my incontum Natoraga, Atopa, Pajagi, Lekagi, issue the Suyaudaba. Adubo, Masai Miamana Serantoran, Nangi Chain Pangadabado, Pidrin, mean MLN, the local Arakan, Etta MLA ha, Pop Marimo Consing, that Etta ha, eh, then a toba, I say Ching the Su layable. Ching the Su, and I just keep a sharp hung the Bado, Kanana Rahibu Tikatable. Ningtong the Chakra, and Hetaning talking Matakane. There are thousands, I quite your problem, Katinara whenever. Sini, quite a pot go. I quite Adugumba. Society da lepak the hingli abo aduna ngasai na haibadu good governance na mathak the labor singna sincerity oina thabat tawdri phobadi go praja se bong thadaraga nga se ko ngauraga paithopu kumna sum chaiba kumna heta akoi da chaiba ngamba pot yauri abo government na mathak the sola so praja singsina mikna singna leirade
loina manaradi phangba ado magi leader magi MLA da chumlasu komlaga leiba chatpa kampu leireba ai gi MLA ne haina ko soidrusu hurandrasu hurande haina magi tama defend toba MLA ka praja voter mayam su leirieba sinani akhoi lebak to ko ado hoji aina haijaning badi mathak ta leiba singna thamoi sengna sincerity oina thaba tobiraba taradi mathang chunthopadi yagani hairi puno baktu adobu mathak ta leiba singsisu thamoi sengdaba kya lei STD gi politics hanaba mi su yauri jingdasu tamdasu ko ai tahoningde ST sida chumna ST gi effect se impact se sini haina phajana sukhaina mi bu takpiyo ST do piraga adu torone haiba chingi MLA khara su politics hanaba yauri adu thamoi sengdaba kawai go propaganda do adu da thamoi sengde haiba adu magi politics bargaining gi tamakta adu ga assembly de wadi ngang da ba tumina leba kaisu di haida ba adu propaganda to da mohut di assembly da hayona assembly de hairo sonda di kari tawgani magi worker sing magi mi sing de adu to da ra da to da ra haida na ko ma ngonda support to ningai gi to wa mai kha yaure tamgi MLA sing su kari tawe ko asini ba assembly de si tawse natraga chingi MLA sing da phaminaraga sumaina tawse haiba convince ding ngamdaba achumba de haiba ngamdaba adubu sonda parja da de inchalaga go pasa inchalaga noi adu tawro ada tawro masi tawdaradi akhoi yararo haiba ge tohan ba propaganda ma tawriba ambana ST da support tawri haiba khangningai ge ko tapa ke MLA sing su ST se ai support tawri pasa puthori haibna khanglode mabu parja na nungsigini haiba ge politics ama yauriba ayo akhoi leiminaba khaktani yelhomi imung manungda politics tawganu aduna akhoi heta ya akhoi ga chuna dabse kumar aigi imungda machimana ahum mari manga le ipa ima le aigi imungda ai iyamba ai nonipa da aina politics tawrade imungdu bu nuai gidaro inonipa su aini ai kumani iyamba su natra thamoi sengna haina ba taina natana aina ipa da ima da machin thidana aigi inonipa da aina tongjage haina ai imungda aina karba taw leirade ai du phatabadu khwadi phatabadu aini haibase phakta biyoba ha ado di choidana aina politics tawrade iyamaga inonipa akhoisu kairakani mabani su charoeba adu cinema da film da gyana thokibasidi mama nupi duna kaisu kaino khangdab da maye mabai duna ite duna aino nupa da nupi am ko haijinduna ha he halapda mau nupi duna mai nupa da lumla khanarapdo si cinema da sokreba akhoi manipur da adu gi politics story ye ala chingi MLA sing so propaganda tawbigunu madu tawda muhuti assembly da chumna yae yade haibadu oinang thambiyo bu ngangbiyo ko adu da ko appreciate tawge ba adu ga tampa ki MLA sing su ai support tawe haida raja da di khangalaga ha sonda de thabak di tawdaba madu tawbigunu haibase ai di thamjage thakajari oja khoi ge notice window na santoksari ba news analysis ki program ni ta jana mari chumo phong kya thambiram ba damak oja bu notice window ge ma ge de thakap phongdochari amadi ngasi santoksari ba notice window gi news analysis bu yang tabiri ba singbu ngasi ge wanadi patang ngasi te lo chenjare punmo puthagachari